ꯗꯥ ꯁꯤꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯂꯣ? ꯅꯠꯇꯦ, ꯂꯐꯨ ꯐꯥꯝ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ. ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯤ ꯊꯨꯏ ꯇꯨꯀꯠꯆꯩ. ꯁꯤꯕꯨ ꯌꯨꯝꯅꯤ ꯒꯥꯏꯗꯅꯁꯨ ꯇꯧ ꯁꯥꯔꯤꯌꯦ. ꯅꯠꯇꯦ, ꯁꯤꯕꯨ ꯌꯦꯟꯒꯣꯜꯂꯣ? ꯉꯥꯅꯨ ꯃꯀꯣꯜꯂꯣ? ꯆꯥ, ꯌꯨꯝꯗ ꯀꯩꯗꯥꯁꯤꯒ ꯗꯥꯕꯨ ꯅꯨꯄꯤꯒ ꯀꯣꯏꯅꯤ ꯀꯥ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯒ ꯑꯥꯏ ꯂꯚ ꯌꯨ ꯒꯥꯏꯅ ꯍꯥꯏꯔꯛꯏꯗꯨꯕꯨ ꯅꯠꯇꯦ ꯏꯀꯥꯏꯗ꯭ꯔꯣ? ꯆꯥ, ꯗꯥꯅ ꯂꯐꯨ ꯐꯥꯝ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯨꯔꯦ. ꯂꯐꯨ ꯐꯥꯝ ꯇꯧꯕꯗꯨꯕꯨꯗꯤ ꯐꯩꯌꯦ, ꯐꯩꯌꯦ. ꯑꯗꯨꯒ ꯌꯨꯝꯗꯁꯤꯗꯤ ꯊꯨꯏ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯇꯨꯀꯠꯆꯩꯌꯦ. ꯉꯁꯤꯗꯒꯤꯅꯦ ꯗꯥ ꯑꯩꯒꯤ ꯅꯥꯛꯇꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯔꯅꯨ. ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯍꯟꯅꯁꯨꯅꯦ ꯎꯅꯔꯒꯨꯝꯁꯤ. ꯉꯁꯤꯗꯒꯤꯗꯤ ꯕꯥꯏ ꯄꯤꯔꯕꯅꯤ. ꯑꯩ ꯆꯠꯂꯒꯦ. ꯆꯥ, ꯌꯨꯝꯗ ꯀꯩꯇꯥꯁꯤꯒ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯅꯠꯇꯦ ꯁꯛꯍꯦꯟꯕꯤ, ꯅꯪꯅ ꯅꯍꯟ ꯃꯈꯩ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯌꯨꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯣ? ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯎꯅꯤꯡꯗꯦ ꯅꯁꯛꯇꯣ. ꯌꯨꯝꯕꯨ ꯊꯧꯋꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 20-30 ꯄꯥꯏꯔꯕꯗꯤ ꯕꯤꯜꯗꯤꯡ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯁꯥꯕ ꯌꯥꯕꯗꯨꯗ. ꯅꯠꯇꯦ ꯃꯥꯕꯨ ꯑꯩꯅ ꯇꯤꯂꯥꯏ ꯈꯣꯝꯕꯤ ꯆꯨꯗꯨꯅ ꯍꯥꯒꯠꯆꯗꯨꯅ ꯍꯦꯛ ꯍꯦꯛ ꯈꯣꯠꯄꯗꯨ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ. ꯆꯠꯂꯣꯗ, ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯔꯝ ꯀꯥꯕ ꯅꯨꯄꯤꯁꯤꯕꯨ. ꯍꯦ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯉꯥꯡꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ? ꯏꯃꯥꯁꯨ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯤ. ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯉꯥꯡꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ? ꯏꯃꯥ, ꯀꯅꯥꯁꯨ ꯅꯠꯇꯦꯕ, ꯏꯃꯥꯟꯅꯕꯅꯦ, ꯏꯃꯥꯟꯅꯕꯤꯅꯦꯕ. ꯍꯦ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯥ ꯃꯆꯥ. ꯑꯩ ꯍꯧꯕꯗꯒꯤꯅꯅꯦ ꯂꯣꯏꯕ ꯐꯥꯎꯕ A to Z ꯂꯣꯏꯅ ꯇꯥꯍꯧꯕꯖꯥꯠꯅꯤ. ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ. ꯅꯈꯠꯆꯥꯏꯗꯨꯗ ꯊꯥꯔꯛꯀꯅꯤ. ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯨ. ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯅ ꯏꯃꯧ ꯑꯣꯏꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕꯅꯤ. ꯉꯁꯤꯗꯤꯅꯦ ꯃꯍꯥꯛ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ. ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯅꯩꯈꯥꯏꯍꯟꯒꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ. ꯃꯗꯨ ꯉꯝꯃꯦ ꯉꯝꯗꯦ ꯅꯪ ꯅꯃꯤꯠ ꯑꯗꯨ ꯊꯤꯟꯅ ꯌꯦꯡꯉꯨꯀꯣ. ꯃꯥꯒꯨꯝꯕꯤ ꯑꯃꯅꯁꯨ ꯑꯩꯒꯤ ꯌꯨꯝꯕꯨ ꯅꯣꯛꯅꯖꯕ ꯁꯥꯔꯤ. ꯑꯩꯅꯅꯦ ꯏꯕꯨꯡꯉꯣ, ꯅꯄꯥꯗꯨꯅ ꯁꯥꯕꯤꯔꯝꯕ ꯂꯩꯇ ꯋꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯣꯠꯅꯗꯨꯅ ꯁꯥꯃꯤꯟꯅꯈꯤꯕ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯁꯤꯗꯣꯛꯂꯒ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯗꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ. ꯑꯩꯁꯨ MLA ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯌꯨꯝ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯗꯣ ꯁꯥꯕ ꯉꯝꯕꯖꯥꯠꯅꯤ. ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯈꯪꯒꯅꯤ ꯉꯁꯤ ꯑꯍꯤꯡꯗ ꯃꯥ ꯀꯔꯤ ꯊꯣꯛꯀꯦ ꯌꯦꯡꯉꯨꯗꯣ. ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯑꯣꯟꯕ ꯕꯨꯠ. ꯆꯠꯂꯨ, ꯑꯩꯒꯤ ꯌꯥꯊꯪ ꯏꯜꯂꯨ. ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯊꯥꯔꯕꯅꯤ. ꯉꯁꯤ ꯑꯌꯨꯛꯇ ꯂꯥꯛꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨ ꯅꯣꯛꯅꯔꯝꯕꯤ ꯅꯨꯄꯤ ꯑꯗꯣ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯨ. ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯨꯆꯣ. ꯆꯠꯂꯣ, ꯑꯩꯒꯤ ꯌꯥꯊꯪꯅꯤ, ꯆꯠꯂꯣ. ꯃꯤꯒꯤ ꯌꯨꯝ ꯐꯠꯇꯕ ꯅꯣꯛꯅꯈꯣꯗꯅ. ꯃꯤꯒꯤ ꯌꯨꯝ ꯐꯠꯇꯕ ꯅꯣꯛꯅꯈꯣꯗꯅ. ꯅꯣꯛꯅꯈꯣ. ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯅꯪ? ꯅꯣꯛꯅꯈꯣꯗꯅ. ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ. ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯌꯨꯝ ꯐꯠꯇꯕ ꯅꯣꯛꯅꯖꯔꯔꯣꯏꯌꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯅꯖꯔꯔꯣꯏꯌꯦ.